BJP gi oina Manipur gi ningthau laisemba sana jawba Rajya Sabha gi mirepse pisinkhre Manipur gi ningthau bu sakhangduna ticket asi center gi mihut singna pirakpani haina Chief Minister N Birena phongdokhre Miyam gi ahenba seva tongningbagi damak politics ta khongdarakpani miyam na sogat piyu haina ningthau laisemba sana jawbana phongdokhre Hairo ki thabal chongpham gi thogdok ningsingduna Hairo ki miyam na leikhidraba singi khubamda leisu amadi maira katnakhre Bengaluru da leiba Google Office ki employee ama coronavirus ki positive oire India gi oina coronavirus positive oiba mioi humudra mari sure Assam da coronavirus ka mari lenana dedicated helpline number ama hangdokre phone number 6913347770 asida virus asiga mari lenaba e pausing piba yagani hairi Manipur gi BJP na lusingba lengak asigi Sahi ahum mapung farak pagamari lenena lakliba March 15 da Home Minister Amit Shah Manipur da lakani toramba adu matam kaktana yaithokre khongthang asi hojik leiriba COVID-19 ga mari lenena lokhalakpa section thorongi saruk amani hairi ngarang numidang khwaramban kaithel da leiriba temporary market set khanghogdana horakpa maina sakre ka henba amangata di thoogdre More da leiba Hill Tribal Council na More gi tuan-tuan ba mafam kaya dagi brown sugar heroin powder WI tablet ki drug packet kaya pagatpangang kray pagalaba drug sing adu ngarang HTC gi office campus manungda mai thaduna manghan kray Imphal East district manungda leiba arm license 5 sing Imphal West amadi East police ki SP singda makhoi gi arm license singi character amadi antecedent nauna re-verify taunaba district magistrate Imphal East district Dr. Rangita Valina order thokray Under question leak oi haibagi wathok leikiba kosem na loba class 11 gi lemhoriba top confidential oi base sangsing marilenaba police station da thamlagani amadi marilenaba OC vice principal AOC senior most lecturer singsu police station da laknaba kosem gi controller of examination na marilenaba singda khangan krai ahan ba miron bi mama singbu masamau fana lehenbagi pandamda India gi Prime Minister Narendra Modi na tha sigi nipandagi India sinba thungna satharkiba Posan Pakwada gi saruk ama oina luang sangbamda leiriba Anganwadi workers singi oiba awareness program ama ICDS Imphal East 1 na sinduna pangthokre